Image Powdum Yang Biba Kwai Kibipu, Tam Kumanara Tramlok Sabolina Krumjari. Nasigi, Maruiba Powda, Library Information Center Kaksingi, Kulmundorak Suba, Manasuna Toki Forum Pakutuna, Manasin Kusina Kray. Nationwide Mass Campaign Against Communal Politics Nasi Kasin Chipanto Kray, Toyana. Nipuga Mangarak Suba, Manipur State Senate Koko Championship 2021 Nasidagi, Okray. Hozik Mapunga Paw Lovirisi. Library and Information Center Kaksingna Tongan Ba Lam Singda Sahi Kudingi Lepna Lantokuna Lakpa Manasing Sahi Si Oinangasi Lantokre Library and Information Center Kaksing Sindona Center Sigimipun Sangda Pankrokiba Sahi Kulumdarak Suba Oina Manasing Lantokagi Torum Aduda Professor Nomaitem Rajmohan Vice Chancellor DM University na Athu Mitung Yamim Satya Treasurer Library Information Center Kaksingna Thomapu Dr. TH Ojit President Representative of Lois Roll Kaksing Amasong KSA Sawa President Students Library Association Sala Kaksing Anina Akanaba Mitung Singoina Sarugyake Ngasi Lantokiwa Manasing Manungda Unions Public Service Commission UPSC na Loba Civil Services Examination 2020 da All India Rank 180 Taraktuna Indian Administrative Service Pangkrabi Waikom Naidia Amasong All India Rank 612 Taraktuna Indian Police Service Pangkrabi Catrimium Dipishanu Anida Catrimium Sanazawa Amuri Devi Award Catrimium Ibohol Award Catrimium Kulasandra Caesar Devi Award Yankom Yaima Appreciation Amasung Warangtim Toyaima Memorial Award Sing Kusinaki Bayauna Tongan Ba Manasing Sul Antoke COVID-19 ki laisit na maram oiraga Bosem Kosem na Loba Yauna Tongan Ba Examination Sing Pangtok Kidaba na maram oiraga Library and Information Center Kaksing na Matam Sang na Pidro Lakiba Award Amadi Award Drama to Amadi Nasi Thorum Aduda Lantok Kidre Nasi Thorumgi Manungsana Center Asina Putokpa Kulungum Doirak Suba Edition Gi Sabina Amasu Thorumgi Atuba Mitungna Lusinguna Release Toke COVID-19 Laiset Sandok Libusida Manipuri Oina Hoki Pung Kunarida Mio Kuntra Manga Nona COVID positive over Tangna Cray Mio Amana Lake Dre Umpamasida Mio listing among Samari Kunmari COVID taste over the Mio Kuntra Manga positive Oikvani Nasigi COVID positive Oibigi Sang Sada Aniga Dasmik Manga Yoke COVID pandemic Sandroka Horpading a sea powder upon Mio Lak among listing Kungamanga Samaga Yankani Toy positive over Tangna Cray Mio listing among Samapan Humdra Mato in Lake Dre Malem Pumbagi in a COVID positive Oiba Migi Masing Koti Kungataruk Lak Tarag Mari listing Humdraga Taruk Samri Modrag Manga Supre Masi Manunda Mui Lak Yankani Toy listing Tarag Manga Samagatrama Pan Lake Dre Aduga Mui Koti Kulumdoi Lak Humpugani Toy listing Taruk Samri Modra Tarukna Narmadi Fakre AICC Amadi MPCC listing Makada Hanak Tagitai Tramadagi Hauduna Kunmapan Power Satagadoriba Jan Zagran Avian Gi Manungsana Manipur Pradesh Youth Congress Committee Kaksing District na Sendona Nomigoba 1 day 9 side football tournament ngasi Kaksing District Manungsana Leiba Palen gi football ground Pangtokre tournament asiga mari leinana MPYCC gi State General Secretary P Bakim Chandran Hai AICC amadi MPCC na MPCC gi lusing makhada Manipurasu Jan Zagran Avian Tarik 35 dagi hauduna Sathak Duna Lakli, Masigi Saruk Amoina, Nasi Palelgi football ground, Nomgi Oiba football tournament, Asi Sinjavani, tournament Asida Kaksing Sora Balen, Punumaktagi, Lakpiduna tournament Asibu, Mapung Pan Bagida Tagat Pasu, Fondokli. Apabakuna Emma Sem Nanaba, Tungi Mirul Asi, Tingjang Kaijang Dana, Masamo Pona, Amadi, Healthy Mind Labor, Ama, the Henbada, Sana Konavana, Tungi, Healthy Society, Amagi. Sana Konavana Saruk Yam Sound Mateng Oidi, Tungi Healthy Society Amagi Pandamda, Amadi, Haksang Pava, Kunai Asi Sengbat Pada, Unity Lainava Amasung, Teamwork Spirit, Adu Tawatuna, Nasigi football tournament, Sinjavani, Nasigi tournament Asida, INC intending candidates sing Lakpiva,
amadi intending candidate ama oiriba social worker Yengkhom Nilasandra semi final match amadi final match da saruk yabibata natana final match ki kick off tawiduna amadi Naharul Singh Youth Singh da asumna puning thawat bibagi damak haninga leitran thagachri hainsu phongdoke tournament asida Khangbo Kendra ki MLA Ukram Suraj Kumar laktuna tournament asigi mana phanglaba singda prize su yenthokki Pochai Mamal Takalak Liba Asigi Mayokta INC na Sangsil Liba Praja Singbu Gyan Tahanbagi Kongthang Kongjang Jan Jagan Avian Gi Manungsana Manipur Youth Congress Committee na Sinduna Palelda Ngasi Youth Singi Oiba 9-a-side football match Sing Sanakre Ngasigi Thorum Gi World Priyadana P Bakim Chandra Singana Phondo Kibada Youth Singna Like Laisu Tambada Haksang Phana Thamba Haibasi Khwaidagi Maru Oiba Amani Nishagi Ipaktagi Laptop Nava Tinjang Kajang Dava Kunai Ama Sembut Navagi Pandamda Ngasi program asi Sinjabani Haina Su Phongdoki Kaksing Kendra INC intending candidate Oiba KSS Kennedy Singh na Phongdok Pada Mairoi Oidingai Matamda Leibak Asigi issue Munna Khangba Haksang Phana Thamba Amadi Lengak Asigi Apava Phattaba policy Munna Khangba Haibasi Aikhoigi Thodangni Manipur la BJP na lusingba lengak asida pot saigi mamal atya pangna lawribasi aikhoi punna masigi mayokta laiminaduna asowa para amat tambirasi Manipur da amuk hana INC lengak lakhanlasi haidana youth singda appeal tawki ngasigi throm asigi ahanba match oina SMYC Sora amadi Palel Sener haiba team ani asi sanaki Namdam sigi mayam ikai khumnariba freedom fighter Rani Gadin Yobu Mark T. Hawkip Kobo Mue Amana Karem Natuna Aran Wapam Kia Facebook the Fundo Kibasi Manipur Miam Ushitabani Communal Iran Tok Nova Sinbani Madamaduna Mark T. Hawkip Numit Humnigi Manunda Langang the father no Aingi over Tabak Sapsara Lokut Katabni Haina Nasi Jalang Union Kabui Mothers Association Kanglei May Ipsa Ipak Pandam KSA Kil CLK Amadi Akom Lupna Punna Manipur Minister Amadi Impal West ki SP the Wakat Jerolama Vision Cray Wakat Chirol Fishing Kiba Aduga Mari Lenana Kabui Mothers Association ki Secretary Rajita Gonmain Hai Thasi Tang Punga Humdoida Rani Gaidin Yobo Fact Freedom Fighter ni Hai with Natana Communal Iran Tokpayaba Wapam Kaya Lamdam Sigi Mio Nataba Mark T. Hawkip Koba Mio Amana Facebook Tagalak Pasina Miam ki Tamoy the Nungaitaba Pohale Asigumba Hantaba Taki Tong Satrek Laba Mio Sibu Nasi Power Lengang the Padre Labor Say Pende Numit Humnigi Manung the Mahaku Padre Action Low with the Bani Natrabadi Kongjang Gas Sanction Nava Sam Sargan High K. Pidam Ningai or about Imarani Shibu, Usit away the ba, Equigi derogatory work Amadi Equi Manipur Praza Miamgi, Mamai Sida, Tin Sichin Bagi type the Nanglakpa Amadi, Honorable Union Minister Sir Amichaji Amadi, Honorable Chief Minister Sir Biren Busu Mamai the Tin Sichin Baga, Chabmanai, Asigum Haidba Mahikse, Atubda. Hatok targadi masin na kona ikoi corona di henba pandemic ikoi laibak sit kiningai thorak khibiyai Ipsa ki Vice President Kuraijam Atobuna Hai Miam ne kai khumnari ba freedom fighter Ima Rani Gaidin Diobu Mark T. Hawkip Koba Mioy Amana Karim Kathai na ba si Miam ne lumna lawi asigumba mioy kaya asigi thawongna lamdam masida furup amaga gi marakta nungsinadana ba honari Mark T. Hawkip ase mamang digi hawna lamdam sibu maset tanaba amadi miyam gi thamoi sokpa yaba wafam kaya sandokna leiba miyoi ni mahakna Rani Gaidin Yogi matangna phonglokhiba wafam adu Facebook tagi delete tawraga isam samna soikre haibagi Zerol ama thoklaga thodok asi losinba yaroi miyoi asi fanaba thasi kunmari da wakat khrabaso ngasi phawa phadan lariba si laibak thibani numit humni gi manungda mahaku phadan serak pigidabani madugi matung masana amuk lale haina haijagadabani haina sengdok haike Hairok Assembly Constituency gi MLA Dr. Thoksom Radeshyang miyeng makhada Assembly Constituency asida handak mai pak na hodokhiba labuk mai kai panglasi mission gi ani suba tangkak ta ngasi dagi ACS gi manung sanna nongpok sekmai ingkhol low lakol gi low pari trangma romda MLA na haktheng na ningtham maru marang hunduna mission asigi ani suba tangkak hodokre handak ki ani suba tangkak asida low lok khraba matung hangduna leiba Hairok SC Lofum Singda, Hawaii, Hangam, Alu, Kobin Singba, Ningtam Manama Sing Park Sanataduna, Assembly Constituency, Asigi Lomi Sing, Sentok Saruk Ani Hena, Lainaba Pandam Tamli Haire.
ngasi ayuk pung tamathoi ga min kunthrarom taba adwaida huikap awang lekai songa local area da lalrup amagi member kharana yamlaba nomin singba khoju khulai lotru thamle haibagi thajaba yaba pawma phangbadagi district police thawal gi additional superintendent of police ops Sasidananda Soibam MPS na lusingba commando unit amadi inspector and tiken ramaitai officer in charge commando unit thawal loinana SIL Dhanbir head constable T Jiten amasung KH Rambai Singna tengbang duna superintendent of police thawal district Jogesh Chandra Haubijam gi miyeng makhada khudakta mafam adu sangsinduna house to house sangra thibu humbagi thabak chathake nungthil pung amorom tarpa doi da masak khangdaba miyoi ama police team adu ubuda mafam dudagi natok satkinaba honabada police team aduna tanaduna nipa adu fadana wahang pahang chathabada huikap awang lekai dagi laithangbam prafulo sahi nipu humdoi apokpa kumar kawi haiba khangwangam ki makhata na mahaku wahang pahang chathabada mahak bobo kowa miyoi magi makhada laharup asigi thabak toba member amani haibisu khangki magna haidrokpadagi police team aduna makhata na thi humagi thabak chathabada sangolamada asangum sugi syntax ama leba mangna phumdun len thengnaki syntax adu hangdoklubada yamnaba nomin singba khoju khalai kya syntax manu yawrum ki syntax manung da yawrum sing adudi AK81 rifle ama loinana magazine ahum AK86 rifle ama loinana magazine ahum M16 A4 UBGL 40mm grenade launcher ama loinana magazine ama M16 amaga loinaba magazine ama RPG launcher ama RPG cell ama loinana AK56 trahum doi loinana magazine trahum doi yawrum ki Prafulona makhata na hydropudagi mangonda khuju khulai sing adu lotpana mateng pangkiba Laitonjam Kumar sahi nifu taret amasung waimum tongpok sahi nifu mapan huikap mai lekai da leibasu verification gi dama phagat ma tungda makhata ba ainge ba thabak sing lokhatna ba phagat lo problem sing loina mioi sing adu Andhra Police Station gi osida sinakhre hairi Communist Party of India CPI na BJP lenga ki mayokta India ki mafam kaya da paksana sathrakpa National White Mass Campaign Against Communal Politics ki thorum ngasi CPI Kaksing Local Council gi office ta pangthokre CPI Thawal District Council na senduna pangthokiba thorum aduda TH Tomba hana Manipur gi lengakta minister oramba M Iboyama hana CPI Kaksing Local Council gi secretary oramba L Sotin Kumar State Secretary CPI Manipur State Council E Sharad Secretary CPI Thawal District Dr. M Nara National Executive Member amasung Yengkhom Roma 37 Kaksing AC gi CPI gi mirepna thorum mapu sing oina saruk yakhe thorum gi matang da L Sotin Kumar State Secretary CPI Manipur State Council na phongdokibada BJP gi lusing liba lengak asina farm law hum parliament ta pass tawkib gi mayokta India gi lomi kayana sangsil lakhiba iho adu sahi amam pharakpa numit amasung India gi constitution gi mapani hairiba Dr. B.R. Ambedkar gi November 26 tagi numit 13 ni subna sathagadaba iho khongjang gi saruk amo oina ngasi Kaksing da thoram asi pangthokpani India da lengak liba BJP na democracy ngak pangamdre misam miyam na pot sei maman hengalakpagi awaba layeng bagi awaba makhal kaya gi awaba kaya se mayok nari masigumba marak asida Kaksing da su lawi singna law lokpa loikhra tungda hangam thana ba honarakpada matam masida urea har bag amada lupa lising amaga sani dagi lupa lising ama sahum phawba miyamna leinari asengba har gi mamal de lupa chahum phawba yaudabani lawi miyamna awaba mayoknariba ase aikoi miyamna thengnadaba yade haina CPI na India gi mafam punamakta paksana iho khongjang asi jangsilakpani haina phongdoke Bharat ki adugumba public sector mayam si mathang sinal pagi wafam si yamyana sangjala kadori sumaina ga sidi oire film ki asing sidi da miyamna makhan kaya gi poche gi mamman hengat pagi awaba adu loina layeng bagi awaba makhan kaya gi awaba kaya sing si mayok nari ga sidi senthok pikna lakchaba senthok macha thokchaba adumba lomi sing sadharan praja miyam punamaki adumba akoi makutta adugumba awaba kaya singse yam sathir mayok na film kaya singse base khoi thenada yade hanagi minister pilot AK langam laikhidabagi traimaka tragani pan suwan ningsing kumon thoram ngasi Manipur press club da pangthokre thoram aduga mari leinana imung manunggi makedagi MJU da segli mateng pibagalonena standing committee amadi member singi sagle namasu senke
Panbay pilot kin sinfam the Horokba Lake Hidraba Ekelangam, Nauria Pakal Kendra, MLA Oiduna Minister Pampawa Purum K, Mahak Kumja listening and Sumna Ohumgi November Drama Tuida, Lake Hidravani Hairi. Kaksing Rains in Makada Leba bit office sing Yauna, Lepton Chatrapa Usek Lang Sing Pagat Pagi Drive ta Nasisu, Lausipat, Karungpat, Koidumpat Amadi, Punempata. Ahingdagi hauna akan drive sing sathakre ngasi drive kamari lenana and munan maitai range forest officer kaksing na pawmising da haikibada district asigi manungda leiba maru oiba pat singda lamkoi usek sing kannaba haukiba November gi tang amadagi hauna ahing thil khaidana akan drive sing sathaduna laklei ngasi sathikiba drive ta passing asida usek lang amba phawa phangkhide masima forest department na hona jaba amadi praja singna mateng pangbibagi achoba mai pakpani adubu laibak thibadi usek lang sing thengna kidrabasu khoidum pat ki nongsu thangba saruk khara natna district asigi lemhoriba topa passing da pairakba lamkoi usek masing asi haukiba sahi sing ga yengnabada asuki matik hanthakre masimak mahusana lamkoi usek singi saktafam oiramba manipur image asoba mangjawani haike lakatoriba 2022 angan sarukta pangthukadoriba mikhalda khurai kendra merep oina songthukadoriba kumari Nauroibam Basanti Devi gi nomugi oiba political conference sama khurai sajor lekai da leiba lai kulembi ima sanglena pangthokre political conference aduga mari lenana merep oiba marep oina pathrang toribi kumari Nauroibam Basanti na hai khurai constituency ase Imphal Mayor ga yamna naknaba constituency ama oirgasu ngasi phawda afaba matik saba lusingba amata leitabana maram oiraga hiram kayada sotaduna laklei maru oina lenga ki tongan departments singna piba scheme kaya gi kanaba sing misam mayamna amata lobu ngamdri asumna hiram kaya da sothriba constituency asida awonba ama puraknaba amade nupida ahenba sakti sinabagi wakhalon amaga loinana lakataba election asida mirep ama oina thorkibani loinana handaki election asida karingumba mahakna mai paklabadi mahaki local area development fund yauna MLA amagi pirakba khudung saba khuningba miyamda hakthengna Panghangani, Maramasina, Awonba Kurai Kendra, Ama Purpa, Namnaba, Yamna Mahapu, Mute Ama Oina Tagapi Haiki, Nasigi Tromda, Noaitem, Inakun Missingna, Tromapu, Dr. Dhanbi Laisram, Nandibam Santi Devi, Wahangbam Ima Mema, Soyam, Ibungobi, Amadi, Tangzam Ima, Gamini Devina, Akanaba, Mitung Singwena, Sir Yaki. In a Masikari Gumba level Padana, AC Bojem, Tanglepa level Padana, Kabataragadi. Masih ina tengari ba sahi taram mga sida tengari ba lada ba mayam se go mengi kanwagi sarkar dagi pangbaya ba lau baya ba skim mayam se ai ga angam ba mating di ina pangjage hana khale aduga kari gamba lai phadana ka ba matamda akoi gi local area development phanje asidi ai gi polling wise ki oina committee semba natagi imai ben oiro nupa mayam oiro makoi mayam ja ai loina bak sina jage aduga akoi gi MLA amana phangi ba sakthung je ai praja mayam da thamang se na ai ka thoko ba me Imphal East District ki Andhra PS ki manung sanba Yaripok Yambem May Lekai de Leiba Laurembam Ranjit Sahini Pumanga Apokpa Laikhidraba L Bisaki Yumda Ngarang Hing Pung Tramathogi Minute Train Parom Tabada Sakhangdaba Singna Nomai Round Kya Kapsilam Le Hairi L Ranjit like Lakadarba Train Husuba Manipur Vidhan Sabha Mikhalda Andhra Kendra Mirep Wagani Haina Thorang Toriba Laurembam Sanjoigi Mayambani Thodok Asigi Matangda Andhra PS ta report ama Pisilabal Tungda Thodok Thopamda Sangsinduna Yangsin Kre Hairi Mafam Maduragi AK gi Tokning Trama Thoi Pangbangam ki Nonena Ranjit ki Yungi Terrace ki Walda Nomai Maru na Panbagi Mafam Kyasu Lanima Thengna ki Hairi Kayau Kendra gi Arpati Urup Gram Panchayat Sem Nanaba Cabinet na Ayaba Pikibabu Nungaiba Phongduk Laduna Arapati Urup Gram Panchayat Demand Committee na Sinduna Arpati Mailekai Kangjibungda Kendra Sigi MLA Deputy Chairman State Planning gi Thopuriba Laurembam Rameshwar Wapagi Thromama Pangthokre Thromdura MLA Rameshwar na hai Kendra Sigi oina BJP na lusingba lengak na tongan ba chawkhat thaurangi thabak kaya paikhatle Kendra Sigi miyamna mateng pangbagi hainabi hodoktuna mateng pangbagi hainabi thamsi chawkhat pa semsi loinana aikhoi culture ngakna channa bhonasi haina phonokhi Lakatoriba 2022 ki angan basarukta pangthukadrba election asi da Langthabal Kendra gi
ओइनदी फ्री एंड फेयर ओरोइदबगी सिंगनब कया लाकपसिना अकीब फावी हाइना लांगथवाल इंटेलेक्चुअल फोरम ना फोंदोकपका लोइनना हंदक केंद्र सिगी एमएलए गी थौदोक्ता एमएलए ना सेंगदोक सेंजिल तौबगी थबकपु कंडेम तौई हाइना फोंदोरकले ngasi Manipur Press Club ta pangthokhiba pawmising unova amada Langthawal Intellectual Forum gi General Secretary Kumbong Mayum Inderjit na hai hojik aikhoi gi kendra sida democracy gi uhanthokki wangmada gun culture muscle power Manipur sinaduna dictatorship amagum thabak thoram mayam ama kendra sida chathrak pasidi Manipur praja amadi kendra sigi praja mayamna yabang ngamloi haina phondrokpaga loinana kendra sigi MLA na e paw kaya da semjin sajin ba wafam kaya liduna leire असोइबदगी नाथैरगा डेमोक्रेसी खोंगोइनबा याबगी थाकता थमलकलिबा वाफम अखोइना याब ngamloi हाइनसु माना मखाताना फोंदोकी लेबाग सिगी लौमी सिंगी इंटरेस्टा सेंटरना गारंटी मिनिमम सपोर्ट प्राइस की लो अमा उथोक लकनबा भारतीय किसान यूनियन की लुसिंगबा राकेश टिकैटना डिमांड तौख्रे संयुक्ता शेतकरी कामगार मोर्चा बैनर की मखादा मुंबई की आजाद मैदान सिंबा किशन महा पंचायत फार्मर्स मेगा कनक्लेव सरुक यादुना टिकेट ना वाफम असी फोनोखिबनी MSP की वाफम खनसी हाइबदा मोदी गवर्नमेंट सेंट्रल लाइन सुमागना फोनोखि एग्रीकल्चर मदी लेबर सेक्टर्स का मरी लेना वाफम कयासु लेरी मयामदुगी मतंगदा लेबाक सिनबा थुंगना सत्तुना खंगनगनि हाइनसु महागना मखाताना हाइके सेंटर की लौ सिंगुबगा मरी लेनबा लो हमबु यानिंगदबा फोंदोकपगे एजिटेशन मनुंगदा लैखिद्रबा लौमी सिंगी इमुंग मनुंगसिंगदा सेगले टेंगमांग पिनबसु महान डिमांड तौके चीफ मिनिस्टर जोराम थांगाना लुसिंगबा मिजोराम गवर्नमेंट युम थांगना लेरिबा स्टेट सिंगा इंगना सिंगना नुंगसी चारन लेमिन नंगबगी अपाम फोंदोखरे मिजोराम चीफ मिनिस्टर की टेक्निकल एडवाइजर के लस्वाम वेलाना हाइकिबदा मिजोराम असम ताइनम ngमखैदा फेंसिंग लेतबना मरम ओइरबसु जोराम थांगाना समल खानबगी वाफम केनमुंगदा हाइकिदे वाफम असि चीफ मिनिस्टर जोराम थांगाना फेंसिंग की थबक हेंगथनब हाइकी हाइबा रिपोर्ट अमगी पाफम ओइना एडवाइजर लस्वाम वेलाना पीकिबनी चीफ मिनिस्टर जोराम थांगाना हाइकिबदी यूरोन रेबे स्टेट सिंगल लाइनेबा मरुप मपांग ओइबगी मरी असि हेंगथनब हाइकिबनी आसाम अमसुंग मिजोराम ताइनबा मफमसिंगदा फेंसिंग लेतबदा कदाइदगी फेंसिंग वाफम लागिबनो हाइना महांगसु फोंदोखि नवेंबर 9 जोराम थांगाना आसाम चीफ मिनिस्टर हेमंत बिस्वा शर्मा न्यू दिल्ली दा सु उनख्रबनी मणिपुर एमेच्योर खो एसोसिएशन इम्फाल लमजिंग मखादा जूनियर एथलेटिक्स एंड कबड्डी एसोसिएशन जका कक्सिंग सिंधुना निफुमा सुबा मणिपुर स्टेट सेनियर खो चैंपियनशिप 2021 ngasi खामोक एसी की MLA ओक्रम सुरेश कुमार ना अथोइबा मिथुंग ओइदुना कक्सिंग खुन्याय लेकाई पॉपुलर स्पोर्टिंग क्लब की सानबुंगदा हौदोखरे नुपी की टीम मरी अमदी नुपा की टीम निपान पुन्न टीम 23 सरुक यादुना ngasi हौदुना नवेंबर 13 फावबा नुमित हुमनी सुबना सथगदौरिबा चैंपियनशिप असगी ngasi हौदोकपगी थरमदा मणिपुर ओलंपिक एसोसिएशन की वाइस प्रेसिडेंट सो ओइरिबा माका की प्रेसिडेंट के बारुनीना थोरम मपु लोइनना कक्सिंग एसी की INC की इंटरेंडिंग कैंडिडेट कैटरिमम कैनेडी KKFI की वाइस प्रेसिडेंट सु ओइबा माका की चेयरमैन M मधुसूदन अमदी नॉर्थ ईस्ट जोन खो फेडरेशन की ट्रेजरर सु ओइबा माका की वाइस प्रेसिडेंट ओ बुद्धि ना अखनब मिथुंग सिंगोइना सरुक याखे थोरम अदुदा सानोइ सिंगु पुंग थगोटपा ओइना 11th मिस्टर इंडिया जूनियर नेशनल बॉडी बिल्डिंग चैंपियनशिप 2021 दा चैंपियन ओइख्रबा सिंखै गानबा अथोकपम्बु अथोइबा मिथुंगलेना अचम्ब खुदोल पीदुना पुंग थगोटखे चैंपियनशिप असगी मकोक मतंग तारकपा टीम सिंग डायरेक्ट सिलेक्शन तौदुना नेशनल चैंपियनशिप दा सरुक यागनि हाइरि चैंपियनशिप असगी ngasi सानकिबा मैच सिंगदा नुपीगिदा SCEASDO हेरोकना SYVA अथोकपम्बु पॉइंट 13 दा माइथिबा पीकी अदुगा नुपागिदना ASKKA संगायुफमना KDC अथोकपम्बु पॉइंट 13 निपान दा अमदे RYC कैबिना RUC खाबोपु पॉइंट 10 गा मापन माइथिबा पीकी अरोइबदा मरोइ पाव अमोना पिजरी लाइब्रेरी इन्फॉर्मेशन सेंटर कक्सिंगी कुलहुंदोरक सुबा मनासिंग अथोपगी थोरम पांथोक्तुना मनासिंग खुसिलक्रे
National White Mass Campaign Against Communal Politics ngasi kasing pangthokre loinana nipuga mangarak suba Manipur State Senior Kho Championship 2021 ngasi lagi hokre ngasi gi oinadi honum sandok saba matang asir lojare miyambu amuka na kurumjari